Manipur top signal gi maikedi gi maruiba paukra memna tendak mathamzagi mitai sing kobru kabu yaru hen Kuki Nupi sin kongjang sanction kreba report tawnarakli Manipur sa tharagdi basa yeni fazidaglabi irang asin maram moiraga laifam len kya sat phangdana lairiba amadi aikoi gi ipai pu sing horakpham oiriba kobru phawba kaba phangdana lairakli basigi matangda handak Delhi mitai coordinating committee women's wing na kobru ka sihaiba panama gi makala Delhi da miyamna protest hawa sanction bada ngairingai Kuki Nupi sing mitai sing kobru kabu yaru hena thingduno khongjang sanction krahari hairiba sing ang kangpopi district ki gamgi phai Kuki Nupi miyam ama tholaktuna mitai sing kobru kabu yaru Kuki sing gi marakta leiduna mitai sing na kobru kabu laklabadi afaba oiroi haba akanbu wafam kya thamduna lambi da tholaktuna khulau kya lauduna protest asi chathakibane hari atopa yamna ngangai oiriba pawmana Haribat Haudu si Impal East District ki manung sanba Erilbong Police Station ki manung sana laiba kairau bitragi angauro kising khong miyade laipak in khalak patheng na badagi miyam angak po na kri hari hair bihira masigi matana kairau bitragi uran siru taba lambi da satliba miyam na walking satpad angak pathaudok sitheng narak padigi kairau kulgi nongpok ningthau panthoi bi development committee da pau pirak padi ngasi committee gi thaumi singna satuna yengsilubada leipak inkhalak gi thaudok si thengnarak pani haina committee gi president salam madumangol na pauchi siga wari sanabada phongdorakri harib mangna makhatana phongdorak panga si committee gi thaumi singna mapam adu satuna yengsilubada angaurok singkhong taina bada leiriba yunako gi sekona duga thangnana leiba nongpok amadi awang thangba lofamda sangna leipak inkhatuna leiramba thengnarakhi loinana sekona sigi makha thangba serukta leiriba uran siru satpigi lambi adomna su sekon lomdagi pali nan thapa thengnarakhi ari amaromdana more the operation satakre yungang fotkri state asigi border town more dangasi security force na operation sathaduna mi kya verification satakhibaga loinana dukan mari dagi yungang kya su phagal hari police dagi pangwa pauna hai ngase yo pung 3 makhairom tabadagi horaga numi yungba matung pung 10 minute ni phuram taba phawwa Tenopal District Police ki SP Nalusingba More Police Station ki team manga suba AR BSF RAF IRB More Commando Special Commando yawa security ki apun team amana town manung da leiba More ward number 9 yauna atai ward sing da leiriba yum humdra rom da sangduna thibu humbi ki thabak sathaduna matamadu leiramba mi samaga mark furam amamam to oina verify tawki Operation adugi sarugama oina More town da hangba dukan mari digi yamlaba yungang bottle kya fugat pangki fagalaba yungang sing adu makata ba legal geba thabala khona ba excise department sina khiari atopa paw manana thadau in pi Manipur na thagalakli government ki Ministry of Home Affairs na mitem sung Kuki Lupa singi marakta wari sanaduna santi purakna ba thabak paikhat khiba adubu thadau in pi Manipur na thagalba phongdorak pagaloinana nakal ani magna hingsa yawda ba waroisin purakna ba thabak paikhat pi hoirakli thadau in pi Manipur gi Joint General Secretary Mangau thadau na press thadorak pa chiolamada thas ki mangara amuko amadi fox na nakal amada aduga Zomi Council Mar in Pui United Zo Organization amasung Kuki Zo Council na nakal amada leiduna wari saki padu thagali adubo mitai civil society organization sing ki makok thongba apun matlup amoiriba coordinating committee on Manipur integrity kokhominas santi gi mi phamna saruk yakhidaba adu nungaitaba phawi mitai community ki mhut sinduna santi gi khongthangda saruk yakhidaba sina santi gi lambi edu hena sontha lairi English singaniga kungo humdoi me ahumdigi haurakhiba irang asi hena thokpadagi thadau inpina masigumo wari sanabagi tanja singai duna lakhibane masum hadak Delhi da wari sanakhibadu taram oi panba yabadi santi purakna ba masum irang lephanana ba thadau inpm masum kokomi ani ki marakta English singaniga kungo humdoi gi me tarukta wari sanaba thorang takhidubu Kuki supremacist elements in na kihalakpadigi tokhi masina irang thoktuna mi simina thon khiba dudigi ngak thokpa yaba khudung saba ma mangankhri Kuki Zau Village Volunteer is then zone lusingba coordinating committee on Village Volunteer Federation Council of 5 ki makhada leiba Thadau Tribe Council GSQ any Kuki Tribe Council Manipur Kuki Reformation Forum Lomhang Somamadi Wal Kuki Zau Intellectual Council GSQ hariba Kuki singi mahut sinmani haba lup ani asina hausi oriba piba masida khorau sauna thangduna leiri masigi mathakta president rule leiriba Manipur tampa amasum singani makki national highway singda free movement sanghandaba sina India gi
sovereignty da sokan badana tana lamdam masida India government na rule of law satna hanba ngamdre haibatu takli masi yamna section ngai oibani hairena su paus da makata na phungdorakli Amarom by election pangthokadoriba 49 Tadubigi draft photo electoral rolls phongkhri Senapati district ki nifugamapan Tadubi ST assembly constituency ki MLA oiramba en kaishina laikidabadagi hangdun lairakli bi assembly seat asigi damak by election pangthokna ba thorang torakpaga loinana election commission of India na lepa matam gi manungsana ngasi ACC ki draft electoral roll phongkhri draft roll asi thasi ki amada qualifying date oiraga phongani draft roll asigi matung ina assembly constituency sigi apun ba elector lising nifugo tereka satreka yangkhai ge tarukni masigi manung lo nupa voter na lising kunga mariga nifuga lising kunga mariga nifuga nipan oiraga nupi voter na lising kunga humdoi ge satreka nipani ACC da third gender voter amata lekti eduga sai taraga nipan taraga mapan khakta ngairiba elector singi masingna lising amaga samaga kunthra ga tareni amasum apun ba polling station masingna marfuga mathoini hari draft photo electors roll sida kanagumba singna claim amadi objection singwa tawninglabadi ngasidagi horaga tha asigi kunga mari phawgi manungda tawrakpa yagani duga karigumba objection sing file tawraglabadi madugi responsible na mathang thagi ani da pangthokpada loinana assembly constituency sigi final electoral roll na mathang thagi mangada phongan hari claim amasum objection tawningba singna CEO Manipur gi website ta phangba form 9 10 11A amasum 11B gi khutangna torakpa yagani hari atopa pawmadana PM Modi gi ceasefire gi wafa Myanmar huntana manada hapkhidri Bangkok ta satakiba BIMSTEC summit ki manungsana India ki Prime Minister Narendra Modi na military na lengak Myanmar da tungkoin ingta purana bagi dama ungkhatnariba ani gi marakta khuthana balem na bagi wafam phongdokhrabasu Myanmar hunta lengana makhatan operation sa thabigi thabak pekhatuna Modi gi appeal adu manada hapkhidri India ki Prime Minister Narendra Modi na khuthoknaba lepnabagi wafam sing phongdokhraba matungda military hunta lengangna resistant force gi mathakta Myanmar gi region mangada yamdrabada attack mapan chathaki haidi Myanmar da mamang thagi kungani pa na tamthiraba yuwa haduna miyoi lising ahumga sangwa hena sikraba matungda Bangkok ta pangthokpa South Asian amasung South East Asian lebak singyoeba RIMSTEC summit Myanmar hunta gi lusingba min aung halayang na matam supigoi na khuthokna ba lepnabigi wafam India gi Prime Minister Narendra Modi na haukiba irai da phongdokhibani Prime Minister Narendra Modi na ingtappa purakna bigi matang na phongdokhiba wafam singadu Myanmar hunta lengakna manada haptana leba adugi Rakhine san sagai amasum Bego region singda air strike amasum misal kapsinduna landa sataki haidi haukibe iraida PM Modi na khuthokna ba lepna ba wafam phongdokhraba matungda Myanmar hunta gi fighter jet amasum naval vessel singna ethnic Arakan army na khudum chanchilaba Rakhine state ki nungsu thangwa sarukta leiba Kauphu khungang landa sataki haidi haukiba thangjuda su leiba adugi Megok town da Myanmar hunta lanmina bom thada duna landa sataki ba galoinana ethnic armed organization People's Defense Force PDF amasum Tang National Liberation Army TNLA gi mathakta hanjina landa sataki ba galoinana misam kya gi mayum sauna ama ata thon khiari sayola sigi manung san state ki awang da leiba TNLA na khudum chanchiliba Nawong Kioda Nongthakti Anirak Landa Sataki Military Hunta na Sataki Landa da Sagang region da Leiba Miyoi Ahumsu Hatkiri Bangkok ta Pangthokpa BIMSTEC summit ki mangoina na hunta gi lusingba min ang laingna thasi gi ani digi kungani thi faw yuwa ha bi awaba mayu nari bisingda tengbang pi bi gi thapak sing mapung phana pangthokpada khumang soksina bagi dama matam khara gi oina khuthokna lepna bi gi wafam sing phongdokhrabasu military hunta gi mekei digi makhatan ethnic rebel groups gi mathakta landa sa thaba leptri hairi makasa tharak poina Manipur police gi thadorakpa warol kharada Nang tang nipan thamari English singani ke kun mangara security forces na patrolling satpada National Highway 2 ti khulena masum Kabru Laikha gi marakta Kangpokpi district ki manung sana laibada Kabru Laikha dagi halakpagi lambida Kangpokpi police station ki manung sana laiba PK workshop ki manakta haiba commercial truck sing kham laga driver sing dagi extortion tawba thengnare hairi loinana hairiba thaudo asidagi combined force na ubadagi hairiba miyoi sian kipini hairi aduga security force na miyoi du phagat pangamle hairiba miyoi du gi maming lonwing thang goite sei kungathre kawim ha cycle gi khamelok tagi hairi
do mangonagi smartphone amasung case oina lupa lising kunga mangaga loinana phagat pangamle heba pawma Manipur police tagi thadurakpa update amana pali makasa tharak poina to pawmna Wakf Amendment Act ki mayok to khongjang sangsingkhri hanak parliament pass tawkhraba matung India gi president ayaba piduna ek on khraba Wakf Amendment Act ki mayok ta ngasi sumaitei pangal tapa mafam singda paksna khongjang sangsingkhri all Manipur Muslim Student Organization AMSO gi lising makada MSA amadi AMSO Imphal West District Committee na sinduna Wakf Amendment Act ki mayok ta ngasi Imphal West District ki manungsana laiba mayang Imphal da protest rally sakhri khongjang adu saruk yaradun MSA gi president PS Izus Ahmad hai Wakf Amendment Bill bu ek oina nampuda sadalaga India gi constitution bu khongaw na bani minority Muslim gi hakmat bani Musalman gi mathak satharak pe attack makhalamani Modi lenga asina minority Muslim ekoida natana atopa minority singi su ningkha tamada ayat pakya ma piri aikoi gi message singda aikoi gi Rabastan singda aikoi gi madrasa singda kuthing jinba atamna target tarakpa asi aikoi ni yapam thokti hairib ek asina India Constitution ki Article 14 na piriba mi khudimak sa manana ngaksenba equal protection haibadu amadi namhatli amadi limitation kaya thamli ek asuna maram orga karigumba aikoi ki thaba ama tawda ayat apana amadi athingba kaya thamlagani asuna tawraklabadi lam khopsin ba phangpham tokpa hakta ayat papiba personal life te singna pana singba tawdana tana kabarstan masjid madrasa na singba singnasu matam ama hekta da thugai dun legana thaba ama hekta da thingbi hak leiroi Dharmagi mari lainaba lairiba Wakf board asidasu atopa Musalman nataba sing yoksina Wakf board asi salai khragani hairiba Wakf Amendment Act asina aikoi gi hakta singnabada natana law gi samana ba haiba mi yeng haibadi equality for law all haibasida haibadusu singnari nathai aikoi khudingmak wakhal da minasi loinana ek asigi mayokta democratic oiba mong sa thaduna la hanba leitana sakikani Manipur protest pangthoktun ek asi handoktriba phawba mahairoi sing club organization amadi miyamna khongjang sangsingkigani hairinasu pausda makhata na phongdorakli amaromdana lengana thajaba pirakpudigi mayai lambi college ki mahairoi singi khongjang handokre mayai lambi college ki waliba oza laklibi April 15 phawgi manungda tharaklagani haina Directorate of University and Higher Education ki maikaidagi thajaba pirakpadagi college asigi mairoi singna sangsilamba khongjang matam kharagi oina handokre oza watunu laidiba mayai lambi college ki oza transfer tawkhibagi mayokta college asigi mairoi singna mamang tha March 13 tagi hauna makhal makha kyagi khongjang sangsinduna lakhibani mairoi singna taliba demand mari lainaba authority na taraktabadagi ngang April 3 ta mairoi singna college asi solunsin kibani adumapo ngasi wangoi police station ki team laktuna mahairoi singna lonsilliba so nampuda hangdona bohonarakpadagi state force amadi mahairoi singi marakta mukna bathoki thawong adu mahairoi singi maikedi gi akan mamongna yaningda ba phungdokpaga loinana maram zadana oza transfer tawbu yaningdi waliba oza athupa matamna tharakadabani haiba khulaw kya lakhi tanja adu Directorate of University and Higher Education ki authority ki maikedi gi wari sanarana ba khangalakpadagi college asigi mahairoi singi mot sinduna college asigi student union gi thaupuba miyoi mangana Directorate of University and Higher Education gi additional director ga wari sanaraba matung college asigi economics department gi waliba oza chaliba tha sigi taraga manga phawgi manungda tharaklagani haibigi thajaba mairoi singda pirakhibani hali additional director na thajaba pirakpagi matungina mairoi singna sangsilamba khongjang handokli haibiga loinana thariba matamasi phawbagi manungda oza tharaktrabadi makhatana akan makhongjang sangsinanaba sem sarebu wafam college asigi student union gi general secretary gi thawpuriba Achouba wairokpamna phungdokhi amaromdana kadana sindun academic awareness program pangthokri ngase pung 13 rom tabadam Imphal East district ki manungsana leiba nongmaibung pung mathakta leiba 9thApr High School academic awareness program ama collisions against drug and alcohol kadana sinduna pangthokre haina kadagi secretary information and publicity na thokpa sirol amana phongdorakli sirol asina makha taroduna awareness program asigi thimna mayai kap nisana mahiroi khunai da pibu saitheng haibisini ngasigi thoramduda president member singoina hizam Priyokumar president kada hobizam kebisna maitai senior primary teacher 9thApr High School nongwaibung amadi nongthombam medabati secretary general kada Imphal district committee noiki thoramadu resource person oina kada gi secretary general
T. Gitchandra Maitena Masung Oiba Nisagi Matana Wapum Kya Slide So Speeduna Wapum Kya Tamki Maru Oina Mahiro Sing Nisa Ibasi Patti Kanglabanina Kaidanunda Taste Ruidabani Hina Fondoki Amaram the Nisas in the Muebu Kunai as over Singnaba Moide Masina Imung Amadanatana Nisa Sari Balaka Duk Pow Kudong Sadaba Taudo Watok Yato and Madanatana Samas Maning Halali Nisa the Laisu Bibisi Amurak Anirak Hector Sarabamatuna Laisu Vanati Masidi Sang Nine Season Rabamatunu Erakani Maramadun Nisa Sada Bahibis in the Quadi up a Kongtang Organic Masina Tung the Samas Amagi resource can with the Sauna Mating Erakani Nisasi Taste of Woodigi Masibu Mao Hekang Rabamatamda Mating Werakani. Nisa si taste of Woodigi Masibu Mao Hekang Rabamatamda Masidi Hainabi Urektuna, Ediction Laknabigi Masam Ori, Maramaduna, may I cover Nisa si Marupang Manipur Mutanaba Honaba Maruina, Mama passing school Ozas Madi, Imamera Pai business, Yamna Sabat Hodang lay Hena Fundoki. Lushula point attend up palm, Lambi Sim the Wiki Mayok the total shutdown of Hourakhre. Imphal East ki Andro Kendra ki Manungsana Leiba, Yaripok Azad, Golai the Gina, Nongpok Itil Manbi Power Gilambi, Sembi the Vigi Mayok the Pungni Fugani Pangi total shutdown of Hourakhre. Yaripok to Nongpok Itil Manbi Road Development Organization Sinduna Yaripok Yambiam Nongpok Ningtau, Panthuebi Community Hall Pang to Kiba Pau Gimipamada, Organization Siki Ko Convener Prem Kumar, Laukrakpam the Laukokibani, Pau Gimipamadu the Yaripok Azad. Golai digi nongpok kaithil manbi phawgi lambi asi sembi da begi mayukta ngasi April 9 digi mapan lona ba ahing nongyai digi pung nifuga nipan gi eba total shutdown gi khongjang laukthokladuna Prem Kumar hai tha sigi ani da miyam gi eba mipam ma pangthokduna lambi asida arumba mal puba gari sing atingba thamkiba ga loinana numit mangani phawgi manungda mari lainaba sing da lambi asi sembi yu haijakre Manipur gi governor Andro Kendra gi MLA amadi DC Imphal East da su ayiba sirol piduna matam kya gi mamang gi phibam soktuna laklaba lambi asi Numit Mangani gi manung sembiu Karigumba sembi drabdi makal kya gi khongjang changsilagani haiba warol yaw memorna bisin krabani adubo ngasi phawba response amata laktabati gi total shutdown khongjang asi changsinana ba warep laukhibani hari tendang nasum na miyam na thamjage duga hausi koina di miyam paw sumatang solution jarage masum miyam puna no update ngaminasi